ꯍꯦꯜꯂꯣ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯀꯩꯊꯦꯜ ꯃꯨꯆꯦꯟꯅ ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯎꯕ ꯃꯊꯦꯜ ꯑꯃ ꯄꯨꯖꯔꯛꯀꯦ ꯕꯤꯐ ꯑꯦꯟ ꯑꯣꯅꯤꯌꯟ ꯐ꯭ꯔꯥꯏ ꯑꯍꯥꯟꯕꯗ ꯁꯟꯁꯥꯁꯤ ꯂꯧꯕꯤꯔꯅꯤ ꯄꯤꯁ ꯃꯆꯥ ꯃꯆꯥ ꯇꯥꯅ ꯀꯛꯄꯤꯔꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯉꯥꯡꯕꯅꯤ ꯃꯆꯨ ꯐꯖꯅꯕꯒꯤꯗꯃꯛꯇꯅꯤ ꯁꯥꯅꯅꯕ ꯅꯠꯇꯦ ꯄꯤꯁ ꯃꯆꯥ ꯃꯆꯥ ꯇꯥꯅ ꯀꯛꯄꯤꯔꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯦꯔꯤꯅꯦꯠ ꯍꯧꯔꯁꯤ ꯑꯍꯥꯟꯕꯗ ꯁꯣꯌꯥ ꯁꯣꯁ ꯈꯔ ꯍꯥꯞꯆꯤꯜꯂꯁꯤ ꯗꯥर्ꯛ ꯁꯣꯌꯥ ꯁꯣꯁꯅꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯁꯤꯖꯤꯟꯅꯖꯔꯤꯁꯤ ꯂꯥꯏꯠ ꯁꯣꯌꯥ ꯁꯣꯁ ꯂꯩꯇꯕꯒꯤꯅꯤ ꯑꯅꯤꯃꯛ ꯍꯥꯞꯀꯗꯕꯅꯤ ꯑꯁꯦꯡꯕꯒꯤꯗꯤ ꯃꯊꯪ ꯑꯁꯤꯅ ꯊꯨꯝ ꯈꯤꯇꯪ ꯆꯥꯏꯁꯤꯜꯂꯁꯤ ꯃꯊꯪꯁꯤꯅ ꯑꯃꯨꯛ ꯑꯣꯌꯁꯇꯔ ꯁꯣꯁ ꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯍꯥꯏꯔꯤꯕ ꯗꯤꯁꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯕ ꯄꯣꯠꯅꯤ ꯑꯣꯌꯁꯇꯔ ꯁꯣꯁꯁꯦ ꯈꯔ ꯍꯥꯞꯄꯤꯔꯣ ꯃꯊꯪ ꯑꯁꯤꯅ ꯑꯣꯌꯁꯇꯔ ꯁꯣꯁ ꯍꯥꯞꯄ ꯃꯇꯨꯡꯗ ꯚꯤꯅꯦꯒꯔ ꯋꯥꯏꯠ ꯚꯤꯅꯦꯒꯔꯁꯤ ꯃꯈꯨꯝ ꯑꯃꯒꯤ ꯆꯥꯡ ꯆꯥꯃꯁ ꯑꯃꯒꯤ ꯆꯥꯡꯗ ꯈꯤꯇꯪ ꯍꯥꯞꯀꯗꯧꯅꯤ ꯌꯥꯝ ꯍꯥꯞꯀꯗꯧ ꯅꯠꯇꯦ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯀꯣꯔꯟ ꯐ꯭ꯂꯣꯔ ꯁꯤꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯥꯔꯠ ꯑꯃꯅꯤ ꯂꯧꯗꯣꯏꯁꯤ ꯀꯣꯔꯟ ꯐ꯭ꯂꯣꯔꯁꯦ ꯆꯥꯃꯁ ꯑꯃꯒꯤ ꯆꯥꯡ ꯈꯤꯇꯪ ꯍꯥꯞꯄꯤꯌꯨ ꯑꯗꯨꯒ ꯃꯨꯟꯅ ꯇꯣꯠꯈꯥꯏꯔꯁꯤ ꯐꯖꯅ ꯃꯅꯨꯡ ꯃꯄꯥꯟ ꯅꯩꯅ ꯇꯣꯠꯄꯤꯔꯣ ꯉꯁꯥꯏꯒꯤ ꯀꯣꯔꯟ ꯐ꯭ꯂꯣꯔꯗꯨꯁꯨ ꯑꯗꯒꯤ ꯃꯌꯥꯝ ꯍꯥꯞꯈꯤꯕ ꯃꯆꯜ ꯃꯌꯥꯝꯗꯣ ꯀꯩꯅꯣ ꯇꯧꯅꯕ ꯑꯗꯨꯒ ꯂꯣꯏ ꯇꯣꯠꯄ ꯂꯣꯏꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯤꯌꯣꯔ ꯁꯦꯁꯥꯃꯤ ꯑꯣꯏꯜ ꯁꯤ ꯈꯔ ꯑꯃ ꯍꯥꯞꯇꯣꯏꯅꯤ ꯇꯣꯠꯄ ꯂꯣꯏꯔꯀꯥꯟꯗ ꯍꯥꯞꯇꯧꯅꯤꯀꯣ ꯃꯁꯤꯗꯤ ꯑꯗꯨꯒ ꯋꯥꯎꯔꯤꯇꯪ ꯅꯩꯈꯥꯏꯕꯤꯔꯣ ꯑꯩꯁꯦ ꯈꯨꯠ ꯍꯥꯝꯇꯣꯛꯎꯔꯕꯅꯤꯅ ꯆꯣꯞꯁꯇꯤꯛ ꯂꯣꯏ ꯇꯧꯖꯔꯦ ꯑꯁꯦꯡꯕꯒꯤꯁꯨ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯨꯖꯤꯟꯁꯦ ꯀꯣꯔꯤꯌꯟ ꯀꯨꯖꯤꯟꯅꯤ ꯀꯣꯔꯤꯌꯟꯁꯤꯡꯅ ꯌꯥꯝ ꯄꯥꯝꯅ ꯆꯥꯅꯕ ꯃꯊꯦꯜ ꯑꯃꯈꯛꯅꯤ ꯃꯊꯪ ꯑꯁꯤꯗꯤ ꯑꯃꯨꯛ ꯇꯤꯜꯍꯧ ꯁꯣꯏꯔꯁꯤ ꯇꯤꯜꯍꯧ ꯃꯅꯥ ꯍꯥꯏꯇꯥꯔꯦ ꯑꯁꯪꯕ ꯄꯥꯔꯠꯇꯨ ꯂꯧꯊꯣꯛꯄꯤꯔꯣ ꯑꯉꯧꯕꯁꯤꯅ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯧ ꯑꯉꯥꯡꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯁꯤꯖꯤꯟꯅꯕꯗꯣ ꯈꯔ ꯈꯥꯏꯕꯤꯔꯣ ꯑꯗꯨꯒ ꯃꯀꯨ ꯈꯣꯛꯇꯣꯛꯄꯤꯔꯣ ꯁꯨꯃꯥꯏꯅ ꯃꯁꯥ ꯇꯥꯅ ꯁꯤꯅ ꯍꯣꯔꯦꯟ ꯉꯧꯕꯗ ꯐ꯭ꯔꯥꯏ ꯇꯧꯕꯗ ꯇꯦꯛꯁꯆꯔ ꯑꯃ ꯊꯣꯛꯇꯣꯏꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯅꯥ ꯑꯁꯪꯕꯗꯨꯅ ꯏꯟꯆꯤ 1.5 2ꯒꯤ ꯆꯥꯡꯗ ꯀꯛꯑ ꯊꯝꯕꯤꯔꯣ ꯆꯅꯝ ꯈꯔ ꯂꯧꯔꯣ ꯅꯝꯒꯥꯏꯕꯤꯔꯣ ꯑꯗꯨꯒ ꯑꯃꯨꯛ ꯀꯨꯞꯅ ꯁꯣꯏꯕꯤꯔꯣ ꯈꯣꯟꯗ ꯁꯨꯗꯣꯛꯑꯁꯨ ꯌꯥꯏ ꯑꯗꯣ ꯈꯣꯟꯗ ꯁꯨꯗꯣꯛꯄꯒꯤ ꯇꯦꯛꯁꯆꯔꯗꯨꯒ ꯁꯤꯒꯤ ꯈꯦꯠꯅꯕ ꯂꯩ ꯑꯗꯨꯅꯅꯤ ꯈꯥꯡ ꯊꯥꯡꯒꯠꯂꯁꯤ ꯍꯧꯖꯤꯛ ꯈꯥꯡ ꯁꯥꯍꯜꯂꯁꯤ ꯑꯗꯨꯒ ꯊꯥꯎ ꯈꯔ ꯍꯩꯔꯁꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯧ ꯉꯁꯥꯏ ꯁꯣꯏꯈꯤꯕ ꯇꯤꯜꯍꯧ ꯃꯔꯨꯗꯨꯒ ꯀꯩꯅꯣꯗꯨꯒ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟꯗꯨꯒꯅꯤ ꯌꯥꯝ ꯗꯤꯞ ꯐ꯭ꯔꯥꯏ ꯅꯠꯇꯦ ꯂꯥꯏꯠ ꯐ꯭ꯔꯥꯏ ꯇꯧꯗꯧꯅꯤ ꯌꯥꯝ ꯃꯨꯟꯅ ꯉꯧꯗꯧ ꯅꯠꯇꯦꯀꯣ ꯃꯌꯥꯝ
ꯌꯥꯔꯅꯤ ꯂꯧꯈꯠꯄ ꯌꯥꯔꯅꯤ ꯃꯣꯏꯁꯦ ꯂꯧꯈꯠꯂꯁꯤ ꯌꯥꯝ ꯃꯨꯟꯅ ꯉꯧꯗꯕꯒꯤ ꯃꯔꯝ ꯂꯩ ꯃꯔꯝꯗꯤ ꯑꯣꯅꯤꯌꯟ ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯧꯁꯤꯒꯤ ꯐ꯭ꯂꯦꯕꯔ ꯑꯃ ꯂꯩ ꯑꯗꯨ ꯂꯧꯅꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯂꯨꯈꯣꯏꯕꯤ ꯃꯌꯥꯝꯅ ꯂꯨꯈꯣꯏꯕꯤ ꯐꯦꯗꯔꯦꯜ ꯍꯦꯜꯊ ꯐꯟ ꯂꯤꯞꯁ ꯍꯥꯏꯅ ꯍꯥꯏꯅꯕ ꯑꯗꯨꯒꯅꯤ ꯊꯥꯛꯆꯔꯤꯁꯤ ꯁꯤꯁꯦ ꯑꯣꯞꯁꯅꯦꯜꯅꯤ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯣ ꯁꯤ ꯍꯥꯞꯄꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯕꯗꯤ ꯑꯗꯣ ꯃꯌꯥꯝ ꯐꯪꯉꯒꯗꯤ ꯍꯥꯞꯄꯤꯌꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯁꯤꯁꯨ ꯌꯥꯝ ꯃꯨꯟꯅ ꯉꯧꯗꯧ ꯅꯠꯇꯦ ꯃꯁꯥ ꯄꯠꯊꯍꯟꯕ ꯈꯛꯇꯅꯤ ꯂꯥꯏꯠꯂꯤ ꯐ꯭ꯔꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯂꯧꯈꯠꯄꯤꯔꯣ ꯉꯁꯥꯏꯒꯤ ꯊꯥꯎ ꯃꯌꯥꯝꯗꯣ ꯂꯣꯏ ꯆꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯥꯎ ꯈꯔ ꯍꯩꯖꯤꯜꯂꯁꯤ ꯑꯗꯨꯗꯩꯁꯤꯗꯗꯤ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯃꯦꯔꯤꯅꯦꯠ ꯇꯧꯈꯤꯕ ꯁꯟꯁꯥ ꯕꯤꯐꯇꯣ ꯑꯃꯨꯛ ꯉꯧꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯐꯦꯃꯤꯂꯤ ꯌꯥꯝ ꯄꯤꯛꯄꯅꯤꯅ ꯌꯥꯝ ꯇꯧꯖꯗ꯭ꯔꯦ ꯈꯤꯇꯪꯈꯛ ꯇꯧꯔꯦ ꯀꯦꯖꯤ ꯑꯃ ꯃꯈꯥꯏ ꯆꯥꯡ ꯀꯦꯖꯤ ꯃꯈꯥꯏ ꯍꯥꯏꯇꯥꯔꯦ ꯀꯦꯖꯤ ꯑꯃ ꯃꯈꯥꯏ ꯅꯠꯇꯦ ꯀꯦꯖꯤ ꯃꯈꯥꯏꯒꯤ ꯆꯥꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯈꯛꯇꯅꯤ ꯇꯧꯖꯔꯤꯁꯦ ꯁꯥꯁꯤ ꯃꯨꯟꯗ꯭ꯔꯤꯄꯣꯛꯅꯤꯀꯣ ꯉꯧꯗꯣꯏꯁꯦ ꯑꯗꯨꯒ ꯃꯨꯟꯕ ꯍꯥꯏꯁꯦ ꯄꯨꯔꯥ 100% ꯃꯨꯟꯕ ꯅꯠꯇꯦ 70% 80% ꯃꯨꯜꯂꯦ ꯍꯥꯏ ꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯍꯥꯞꯄꯛꯀꯗꯣꯏꯁꯦ ꯉꯥꯏꯍꯥꯛ ꯉꯧꯔꯁꯤ ꯃꯁꯥꯒꯤ ꯃꯍꯤ ꯃꯆꯨꯝ ꯊꯣꯛꯂꯛꯀꯅꯤꯀꯣ ꯍꯣꯔꯦꯟ ꯑꯗꯨ ꯊꯣꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯉꯧꯗꯣꯏꯁꯤ ꯍꯧꯖꯤꯛ ꯈꯔ ꯊꯣꯛꯄ ꯍꯧꯔꯦ ꯃꯈꯥꯁꯨ ꯀꯥꯁꯤꯟꯒꯟꯕꯅꯤ ꯑꯗꯨꯕꯨ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯅꯟ ꯁ꯭ꯇꯤꯛꯀꯤ ꯐ꯭ꯔꯥꯏ ꯄꯦꯟꯒꯨꯝꯕꯗ ꯁꯤꯖꯤꯟꯅꯕꯗ ꯍꯦꯟꯅꯗꯤ ꯌꯥꯝ ꯐꯩꯌꯦꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩꯗꯤ ꯅꯟ ꯁ꯭ꯇꯤꯛꯀꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯌꯥꯝ ꯇꯣꯏ ꯇꯣꯏꯅ ꯑꯣꯠꯇꯕ ꯌꯥꯗꯦ ꯅꯞꯁꯟꯕꯅ ꯍꯦꯟꯃꯜꯂꯦꯕ ꯃꯍꯤ ꯃꯆꯨꯝ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯉꯁꯥꯏ ꯁꯣꯏꯈꯤꯕ ꯆꯅꯝꯗꯣ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯤꯔꯣ ꯑꯣꯜꯃꯣꯁ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯁꯥꯁꯦ 60% ꯃꯨꯛꯇꯤ ꯃꯨꯜꯂꯕꯅꯤꯀꯣ ꯑꯗꯨꯀꯥꯟꯗ 10% ꯑꯃꯒ ꯆꯅꯝꯁꯤ ꯌꯥꯎꯔꯒ 70% 80% ꯃꯨꯜꯍꯟꯗꯣꯏꯅꯤ ꯆꯅꯝꯁꯤꯁꯨ ꯍꯦꯛꯇ ꯕꯔ ꯄꯠꯍꯟꯒꯗꯧ ꯅꯠꯇꯦ ꯃꯃꯨꯠ ꯇꯥꯅ ꯑꯣꯠꯄꯤꯔꯣ ꯁꯤꯗꯒꯤ ꯃꯆꯨꯝ ꯊꯣꯛꯂꯛꯈꯤꯅꯤ ꯃꯍꯤ ꯃꯆꯨꯝ ꯊꯣꯛꯂꯛꯀꯅꯤ ꯊꯣꯛꯂꯛꯇꯕꯁꯨ ꯌꯥꯎꯒꯅꯤ ꯑꯗꯨꯕꯨ ꯁꯥꯅ ꯄꯨꯏ ꯑꯩꯈꯣꯏ ꯁꯤꯗ ꯀꯩꯅꯣ ꯇꯧꯋꯤ ꯉꯁꯥꯏ ꯁꯣꯏꯈꯤꯕ ꯃꯣꯔꯣꯛꯇꯣ ꯑꯗꯨ ꯍꯥꯞꯆꯤꯟꯕꯤꯔꯣ ꯑꯗꯨꯒ ꯐꯖꯅ ꯃꯃꯨꯠ ꯐꯥꯅ ꯑꯣꯠꯈꯥꯏꯕꯤꯔꯣ ꯑꯃꯨꯛ ꯑꯩꯒꯤꯁꯦ ꯃꯆꯨꯝ ꯊꯣꯛꯂꯛꯀꯅꯤ ꯁꯤꯅ ꯃꯆꯨꯝ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯒꯤꯅꯤ ꯁꯨꯃꯥꯏꯅ ꯅꯪ ꯅꯪ ꯂꯥꯎꯅ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯣꯌꯥꯕꯤꯟ ꯁꯣꯁ ꯗꯥꯔꯛ ꯁꯣꯌꯥ ꯁꯣꯁ ꯍꯥꯏꯇꯥꯔꯦ ꯁꯤ ꯈꯔ ꯑꯃ ꯑꯗꯒꯤ ꯉꯁꯥꯏ ꯍꯥꯞꯈꯤꯕ ꯑꯣꯌꯦꯁꯇꯔ ꯁꯣꯁꯇꯣ ꯑꯗꯨ ꯈꯔ ꯑꯃ ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯣ ꯃꯈꯥ ꯀꯥꯁꯤꯜꯂꯛꯏꯁꯤ ꯎꯕ꯭ꯔꯥ ꯑꯗꯨꯒ ꯉꯁꯥꯏ ꯉꯧꯈꯤꯕ ꯃꯅꯥ ꯃꯁꯤꯡꯗꯣ ꯍꯥꯞꯆꯤꯜꯂꯣ ꯑꯗꯒꯤ ꯇꯤꯜꯍꯧ ꯃꯅꯥ ꯑꯁꯪꯕꯗꯨꯁꯨ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯈꯤꯕꯗꯣ ꯑꯗꯨꯁꯨ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯣ ꯑꯗꯨꯗꯤ ꯃꯨꯜꯂꯕꯅꯤꯀꯣ ꯍꯧꯖꯤꯛ ꯃꯤꯅꯤꯠ 2-3 ꯃꯇꯨꯡꯗ ꯊꯥꯡꯊꯕ ꯌꯥꯔꯅꯤ ꯁꯤꯗ ꯂꯩꯖꯔꯦ ꯐꯥꯏꯅꯦꯜ ꯄ꯭ꯔꯗꯛ ꯃꯌꯥꯝꯁꯨ ꯇꯦꯁ ꯇꯧꯕꯤꯔꯣ